PAODAM miyeng tabiribasingbu ahanmamagtada binitana taram nokchabagaloyena khurumjari. Hauzik PAODAM asigi maroy pau pijari. Sajibu nongma panbagi sairauba mafam kayada paksana pangthoknakre. Macha sanu kaksingi kunmari suba mapok kumongi mana lanthokpagi thoram pangthokre. Nonglay nungsina amangata thoon kraba Teknopal District ki khunja singda lenga ki maikai dagi mateng pibinaba pungning singsilakle. Loinana Iranian missile na Qatar gi LNG plan ras laphada attack sathakre. Mapungoy ba Paulo Birasi. Sajibu nongma panba sairau bagi thoram ngasi kaksing lamdam amadi akoibada leiriba khulsingdasu pangthoknakre. Numit asida maitai lining satpasingna lining laison ga iroidana atek anau manamasing lining thau sanama hida katlaba matung mathel lokoi semduna imungi lai amadi thongal da katnaki tungda thongliba mathel lokoi sing adu yumlon kairona bada thinduna chaminaki nungthilgi matamda miyamna anakpada leiba sing kanaki Malia Pambalcha lising ahum samri kunmari shuba sahigi sajibu nongma panba sairau bathoram kanglei inat yokhatpa ki loop nambol na sinduna waglen pokpi lampak khoripaba ground ngasi pangthokre thoramadu nambol asigi ex MLA and loken ki loop nambol ge president and Tomal Mangang veterinary and animal husbandry department ki retired director Dr. CS Nandaki Sona thebe mitunglan sing oina saru yakhi thoramadu Paradise Polo Club wangkhai amadi leima pokpam Polo Club ki sagol kangjai singnabada Paradise Polo Club wangkhai na panjal tara leima pokpam Polo Club na panjal nipan sanduna Paradise Polo Club wangkhai na thoiki Tharongi Sharoma oina Nambol area ki khunja singi nupi singi thori singbi singnabasu pangthokhi makok mathang taraba singda sel gi mana piduna punging thagotki Tharanga marilena kanglei inat yokhatpa ki lof Nambol na inat kanaba sahi khudingi thaudang yaduna lakpasi thagatningai ni aduga ki lof Nambol na inat kanaba honariba asigumna Manipur miyam nasu Manipur kanaba lakliba mikhalasida thamoi sengba miyam gi khangadaba mihut khanbiduna kunai asi kanbada thaudang yabiyu haikhi Adonga sumtat khadagi Manipur na si orba Manipur tegi amuk kai hena phibam dadaba Manipur do amuk aipagi maming thawba mut khibi abagi adu ramai te yoga thaki che mut khibi abagi phibam da lakada base naside kanglai na kangal lupna aipagi maitai gi na kali basumai to gana aipagi lengsin bin bagi se chen singnasu Manipur kanna ba hona bata atoba thawang do lobi yu haiba watham khaje tham Sajibu nongma panba sairau baga marilena 9th Maitai Silam Sintakpa Thorongasi Maitai Silam Sintakpa Tanglei Hada Oinam na Sinduna Oinam Khabam Lampak Oinam Mayai Lekai Oinam da Pangthokre Thoramadu Nambol COB 33 Assam Rifles ki Post Commander Major Sahi Roshi amadi Oinam Municipal Council da leiriba ward khudingmaktagi ahal oiraba kayana athoiba mitunglen oina saru yakhi Thoramadu Phausuba Thori Jingbi amadi Suk Langbana Singba athoy hen tana bagaloy makok mathang takraba singda achamba mana piduna ikai khumnaba utkhi Thoramaduga mailena Maitai Silam Sintakpa Tanglei Hada Oinam represent Oinam ICS na phongdokhibada indigenous game sing asibu yokhatna naba wakhalonda thoramasi pangthokpani haiki Manipur gi anoba chahi gi kumai ama oiriba sajibu nongma panba jairauba ngasi Impal West ki longa koireng amasung ireng bamdalaiba Assam Rifles ki company operating base singda mafam adugi miyam ga loyana nat ki satnabi ga loyana pangthokre longa koireng da pangthokhiba cherau bagi thoramadu Village Youth Club ki president amasung nupi angana singba khunja sing saruk yakhi ba khunja singa Assam Rifles ka kumai gi harau nungai ba phongdoknaduna wari watai chanaduna amaga nungsi chanana leiminabagi mari hena jasin hanki Impal West ki ireng bamdasu Assam Rifles na sinduna mafam adugi khunja singa loyana lamdam asigi nat ki satnabi ga loyana sajibu jairau thoram pangthokhi Assam Rifles ke maikai dagi saruk yariba singda tamlakhiba khudol sing harau tayamna khunja singna lawki thoramaduna
Manipurgi ina khulaba nat amasung chanabibusu yokhatuna thambata natana force ka miyamgasu mari hena seselhare hairi. Kakching Maikaida Nupi Singyama Tangairaba Korirol gi Lup Ama Oiriba Machachanu Kakching Sapong Lakibagi Kunmari Suba Mapok Kumongaloinana Ikai Kumnanabagi Sakangse Amadi Selgi Mana Lantokpagi Tara Amangasi Library Information Center Kakching Gimi Punsangda Pangthokre Taramaduda Ketri Bir Saite Academy Awardee President Saita Seva Samiti Kakching na Thoiba Mitung Dr. Nomaitem Pramodini President Machachanu Kakching na Thara Mapu amasung Kumuk Jam Sundari Principal Excellent Academy Kakching na Akhanaba Mitung oina saruk yaki Tharamaduda tongan ba mana kaya phanglakraba Manipurgi punggi lamda saknairaba oja amasu oiriba Kakching Khulen Makhalaikai Rajthani Rengdagi oja Khetrimayung Godadarda Mahakna ngasi phawbada Manipurgi miyamgidamak thogol tawrakpa kaya adubu masak khangba oina koget inapi sel amasung sakhangzegi mana piduna ikai kumnaba utki mana asi Machachanu Kakchinggi mingda Khetrimayum Tomai Times Offset Printers Kakchinggi mapuna kachabani Ngasigi thaurangi manung chana saknairaba ai bai bi kayana saruk yaduna saireng saidinaba amasu pangthokhi Manipur ki mafam kaya da tha asigi tara manga da len yauna kanba nonglai nungsina yum kai kaya gi yum thak kupliba tin hohan khiba amadi yum kaya humdok tuna amanga ta thon khiba dugi manung channa Technopal district ta su sauna amanga ta thon khi Technopal district ki manung hanjin ba Myanmar gi border da laiba yauna punna yum humdok khiba yauna apun ba yum cham kun manga amanga ta thokre amanga ta thon bikraba awaba tarba singda phangpham thokpa sing chaliba mas tha si phawgi manung da phangan biyo haina Manipur Tribal Indigenous Farmers Committee MTIF sigi maikaidagi Manipur lenga ki marilena singi puning sing selakli Ngasi Technopal District ki Tuishimi da pangthokpa Paumi Singa unaba amada MTIF si Technopal District Committee ki President S Dangchana phongdorakpada len yawba kanba nonglai nungsi aduna district sigi manung yamna hanjinna Myanmar ga tainaba mafam singda khundariba khul sing yauna khul tara tareta yamna sauna amanga ta sing thon ki haibagi report MTIF si da leire lenga ki maikaidagi su khul khara da yung kupnaba tin purakpa khara su yawre haina tai adumakpo tinadu yamna paba Yung kuplabasu len yawba nonglai nungsit khara khajik lakpada loina amanga ta thokadaba quality yamna yawdaba oina pirami haina su tare masigumba se su tobiganu pige yawna pibirabada sijinaba yagadaba quality laiba oina pibiyu aduga yum humdok pikraba yum thak pumho horaba amadi amanga ta thon bikrabadagi awaba nanglaba imung sing Manipur lenga ki mailenaba singna koina chatuna kaya yamna amanga ta thon bikre haibadu khangdok piraga Awaba taraba imung singi mateng pangbiyu mamang thakta landslide thoktuna amanga ta thon bikraba singi tengbang pigani haina lenga ki mailena basingda report pikhat khraba kaya amasung chahi ama helakpada helaklaba phawbada ngasi phawba karigumba mata pibidana leiriba punama asi punna chaliba tha mas asi phawbagi manungda pithokpiyu haina so MTIF sigi maikaidagi Manipur lenga ki mailena basingi puning singsilaki Ngasigi Paumi Singh Unabaduda MTIF Sigi Vice President K. Modun, General Secretary Administration K. Modun, Women's Wing Secretary Tocha Maku amasung Women's Wing Coordinator K. Apem Susharu Yaki. Ini ada nama mayam tay, RTI tahu besu adun tahu besu yam leh, masih guma mayam masih sikat biraga, masih hajan dan dekorasi tahu biraga, ini panghan tok besu panghan biba hai besu apa ini Hamas Indigenous Farmers Committee ki makai di apam bani habisi media congressman kamjari. Indian Red Cross Society IRCS Bishnupur District Branch ki life member Bishnupur Municipal Council Ward number 4 dagi Konthaujam Deposit ki ni putaruk suba mapok numit birthday ga marilena birthday a gift to the nation haiba themda voluntary blood camp organ donation place camp ama Department of Transfusion Medicine RIMS Imphal da ngasi pangthokre Thoramadu Indian Red Cross Society Bishnupur District Branch Bishnupur Badminton Club BBC Sayata Foundation Department of Transfusion Medicine RIMS Organ Transplant Program RIMS na khusamna sinuna pangthokpani Thoramadu da 2nd IRB Battalion ki CEO Hopshan Chapam
IPS CID की एडिशनल SP सत्यम तखेलंबम MPS BBC की मेंबर ऋषिकांता ओइनाम अमदी कोंथौजम देवजित यावना वॉलंटरी ब्लड डोनर सिंगना लेमने ई कटकी लोइनना नंबोल हाई स्कूल रिटायर हिंदी ग्रेजुएट टीचर नंबोल कोंखामदगी हुइरेम मंगी चही 35 यावना डोनर अनिना मसा लेखिद्र मतुंगदा हक्सांगी कयासिंग कटकनी हाइना वासतुना ऑफिशियली रजिस्टर तौखी Iranian missile amana Qatar ki khwaidagi chawba liquefied natural gas LNG plant oiriba Ras Laffan da attack chathabagda Malem ki oil amasung gas market singda chawba chaitheng ama pire hairi Qatar si United States Australia amasung Russia gi hek mathangda Malem da LNG puthokpagi top producer sing manungda amani masigi mamangda su March thasi gi ahan bachayolda Iran na Qatar ki gas field singda Missile attack sing chathaduna Malem da khwaidagi chawna gas exporter riba Qatar energy puthokpa lepkhibani chathariba strike sing asi Israel na Iran gi Malem gi khwaidagi chawba gas reservoir gi sharu riba South Pars gas field da attack chathabagi laman oina chathakhibani haina su report amana hairi Singdom Po Ideal Top Youth Club City Club Hairokna National Identity Protection Council Niko Puna Kusanuna Sinduna Kuntrama Thorak Suba Yubi Lakpi Yengdamna Ngasi Hairok Part 2 Litan Makong Daleba City Club Playground na Pangthokre Charit Charat Kayamna Marilina Ba Lukok Lakpa Natraga Kangdrum Lakpa Haina Khangnaramba Ningthauja Ningthauoikiba Sangmairang Bagi Matam Kumja Chahi Mangada Haudokhibani Haina Thazanariba Madi Ing Kumja Lising Masanipan Kuntra Mari Kuntra Mangada Ining Thousand Rajit Kimatam Iram Damasida Yubi Pusin Bahorok Padagi Warugi Mahut Yubi na Mahut Sinduna Yubi Lakpi Haina Ngasi Pauba Yellow Masana Ama Oina Lerak Liba Masana Sibu Yokat Po Oina City Club na Left and Tarak Liba Masana Sigi Haudok Pagi Taramda Kundrakpam Kendrigi MLA Kas Lokeshor Kangabo Kendrigi MLA O Suzakumar Hero Kendrigi Hanagi MLA M Okendro na Singbana Thoba Mitung Singoina Sarugyaki Nat ki oina jagoi isai amadi thori singbina singba masana kaya su utkiba ngasigi thoramaduda athoiba mitungi warol piraduna MLA Lokeshor na hai aikoi gi inat amadi culture kanjana ba hona ba habese aikoi pumbagi thodangni City Club Hairok na sigumba aikoi gi yelho masana ma oiriba Yubi Lakpi masana sibu yokhana bagi dama jahi kuntra ma thoi sangna hona biramba habese yamna sauthok chaningai oiba amani aikoi pumbana su City Club ki mawongum Lekai lekai dagi hauduna masana sibu yokhap minasi haina apel tauki saru yakiba sanaroi tara manga bo thoiba mitunglen singna mana mathum singsu yenthoki hauze aroi bada maroi pam kana pijari sajibu noma panbagi sairau ba mafam kayada paksana pangthokna khre Masa sanu kaksingi kunmari shuba mapok kumon galoina na mana lanthokpagi thoram pangthokre Nonglei nungsina amangata thon khraba Technopal district ki khunja singda lenga ki maikai degi madeng pibinaba puning singsilakli Loinana Iranian missile na Qatar gi LNG plant Ras Laffan da attack chathakre Ngasigi di PAODAM pijaba matang solution jari miyang tabiri basingbo amukana kurumjari